Ngaran numidang wedam phongkiba pandam pause dagi maruoiba pau khara khangacharaga miyamda khudo tamjage kokomina Governor Ajay Kumar Bala unaduna memorandum pisingkhrai athubada lengak semduna state administration sinanaba taksingkhrai kokomi ge mihukangu amana ngasi Governor Ajay Kumar Bala unaduna Manipur gi oirakliba phibam asigi matangda minute kullom wari sanakhibaga loinana tungan-tungamba waro yauba PS ahum pamba memorandum amasu pisingkhre haire Governor da memorandum pichiluraba matung Ras Baban Geta pamisinga unabada kokomige convener Khuraijam athawbana hai Governor ga unaba aduda maru oiba haujiki issue kharagi matangda wari sanakhe Governor gi maikaidiga akaknaba matam amagi manungda lenga ama sembiduna State Administration sinanaba khongthang lokhapiyo haba wafam thamke loinana state asige law and order gi phibam phaga anaba paikhapam thopa thabak thoram singsu Governor na pakhatuna Manipur gi irang asi loisinaba wafam thamke hauji suspension of operations su sanaduna leiriba Kukil Lal Haruf ke NO amade UPF ke lusingbu oiriba ZRA ke chairman Thangyam Paugoitie amade KNO gi president PS Haukip hariba mioi animal foreigner ngaktani makhoi anima Myanmar dagi lakpa ngaktani Thangyam Paugoitie de Myanmar de MP phawa oiramlaba misakni masige mathakta hauji Manipur governor oiriba Ajay Kumar Bala na home secretary oiringai matamda Thangyam Paugoitie ki matangda lising amasama pamaudrada Myanmar de MP oiramba misak amana mataw karamna Manipur da chelaklaga lising amasama pamaudraga marida foreign passport paramlibano haina Manipur gi chief secretary da tharakhiba jerol haujik su kokomi gi khutta lei asiguma khulai paiba foreigner singa sibo ain gi wangbada Manipur da pusilaklaga India lenga ka peace talk sathariba asi karama mi engda satharibano Manipur da camp sahanduna India lenga no makhoida sel piraga lehemba haiba si karamba mi engda sumle haigadoribano India lenga na peace talk tokduna thamliba asi akama mi eng changduna paikapam thopa thabaksing paikhapiu hairamki mahakna makhata na hai Manipur da hauji paktak nana popi thariba asi narco terrorism gi mayek laraba khudamne state sigi politics makhoina control toksilakpa amadi law and order mapum phana thugairakliba asi narco terrorism gi chapchaba khudamne maram maduna popi thabadi yauriba loinana drug lalonbada chenariba khulai paiba narco terroristing asigi mathakta India lengak amadi Manipur lengang na chapchaba thabak lakhapam thoi India gi oina lariba narcotic drugs and psychotropic substances NDPS Act lising amazama pa mapuga manga asi sonba maramna Southeast Asia gi Golden Triangle gi makhada lariba lebak singgi oina gram taragi mathakta farabade death penalty pire adobe state asida di khulai paiba armed terrorism group kayana poppy plantation amade masigi business sing chathaduna laire Madam asne NDPS Act asibo condemn tawduna heavy punishment piduna mayaka bajinjak singge dredging camp ama oiriba masi muthapiyo amade North East ki oina anti narcotic bureau ama hangdopiyo hairamki Manipur miyamna maru oina maitei khunaina haujik thoklebe irang asida songsinduna yawnabagi agenda leite aikhoi May 3 da narco terroristing aduna maitei miyamda onsinduna landarakpa adu ngakthokluba khaktane Khulai paiba foreigners sing asida micham yamda landarakpagi ijam jamna laijanaba naha kaya lebak kanaba amadi micham yam ngakthoknaba khulai paiduna ngakthokjabani maram aduna lebak kanaba tholakhiba khulngakpa sing asi logi miyengda aranba tadanaba kari karamba khongthang lakhotpa yabagi haiba yengsimbiyo haiba wafam thamki ngasi Manipur thokliba issue sing asigi manungda matam sangna kumlaina puraga laklaba issue makhal khara yauri Hariba issue sing asi kupna nainadaba yaroi lising amasama pa humpudagi hauraga refugee oina Manipur da janglakhiba sing India lengang na Indian citizen olarin khraba masagi lam lejadaba foreigner sing asina makhoigi homeland talagliba asi India gi miyengda anti-national oidrabasu Manipur gi miyengda di anti-state ni Manipur gi assembly da Manipur kaiba yaroi haina kayarak hanna warep laukraba amagi mayokta chatharagliba asi pungning thokapam thokte akamba miyeng changpham thoi haike Manipur da PR lakpadagi miyamda khoirang khuchaungnaba amadi langtaknaba phawriba ase ko anaba governor gi makedigi athubada paujel pibina pasu taksilamki makha tarakpa pauda
Chief Secretary Churachandpurgi phibam yengsinkhre. Manipurgi Chief Secretary Prasanta Kumar Singha PK Singhana ngasi Churachandpurda chatuna mafam adugi miyamgi punsi amadi District Civic Administration gi phibam sing hakthengna yengsinkhre. Chief Secretary Churachandpurda thunglabada Deputy Commissioner Tarun Kumar na Tibung Mini Secretary ki Conference Hall da taramna okay. Chief Secretary ki khongsa aduda Churachandpur amasung Phezol District ki Civil Society Organization singi mihu singi unaduna district asige mari lainaba thabak singi matangda khanna nainakhi. Loinana district asida santi puraknaba hotnabada security officials singna lauriba thodang bu Chief Secretary na singthaki. Chief Secretary ki khongsa aduda Manipur ki DGP Rajiv Singha amasung IGP NK Uzwa suloinakhi. Chief Secretary PK Singhana dispersed civil officers sing amadi medical students singasu unaduna wari sanaki. Makha tarakpa pauda Sayol amagi manungda President rule lauthoktuna Chief Minister haptrabade miyamna yaba luchingba ama khalagani imagi maira. Manipur miyam kham thengna waduna lairi ngai matam asida President rule thamjilakpa yaningde. Ngasidagi Sayol amagi manungda President rule lauthoktuna Chief Minister ama haptaba tarabade miyamna yaba luchingba ama khalagani haina imagi mairagi convener TH Sujatana phongdokhrei. Manipur Press Club ngasi pangthokiba paugi mifamda TH Sujatana mathaki wafam asi phongdoladuna mahakna hai hauji Manipur da oiriba tangdu leitadaba amadi sarangnaba phibam asiga warosum purakpa ngamgadaba amadi miyamgi yaiphanaba pukchel singa thabak tawba ngamgadaba luchingba ama yamnamak mathau tare. Maram asina Sayol amagi manungda Chief Minister ama haptuna lal asiga warosum puraknaba lamyamba hijam irapokumba luchingba ama Manipur gi miyamna khalase. Mahakna makha taraduna hai kumja lising aniga sumna kungi homdagi me ahumdagi ngasi fawba chahi ani farakadaraba fawba miyam taptana waba yaba waduna lakli lal asina maram ojina Manipur kaiba yar haiduna jamjaraba nomagi thabak suduna hinglamba kaya khutta khulai paiduna khulnga patholak lal asi tholakpadagi ngasi fawba nupi angang yauna micham kaya sikrei. Miyoy lising kaya na mayum laitena relief camp sing da ngasi fawba sangjapam lawduna wana punsi leli. Asiguma phibam asi lairi ngai chedakta tha asigi mapalda Chief Minister Nongthoma Biren pham thadokkiba haibasi yam laibak thibani. State asida lairiba MLA khudingmak Manipur miyamna vote thadaduna kahankiba ngaktani. Masi mangna miyamgi afaba thabak torakpagi mahut onna tainabada center gi yaka yengduna Chief Minister pham thadokhrei. Matang asida panba yabade State asigi luchingba sing center gi mi laklaga khankiba nate haibasi khangjinggadabani haiki. Makha tarakpa pauda Moreh gi chikim bank da thiba hombagi thabak sathakhrei. Hauji oiriba law and order gi phibam asida section thourang lokhotpagi saruk ama oina ngasi ayupung 5:35 taba matamda Moreh gi chikim bank pumba question security force singa thiba hombagi thabak sathakhrei haire. Additional SP of Moreh MD Riaz Udin MPS luchingba tengnopa District Police Moreh Police BSF Assam Rifles ki apunba team amane thiba hombagi thaba adu chathakibani ayupung 9 phawba chathakiba thiba hombagi thaba aduna punna yum 36 ta chathake thoidokpa mifam mipungi paudi leite haire. Makha tarakpa pauda Ngamkhei phibam khudingmak thengnanaba army ne semsa aduna lei shunha Ngamkhei da tholapa makhal khudingmak ki phibam thengnanaba Indian Army na mapungphana semsa aduna lei amasung yengnabagi forcing da matik saba pakhom pire haina Jammu and Kashmir ge Lieutenant Governor Manoj Singha na ngasi phongdokhrei. Handa Ngamkhei wangbadagi nomai kapsilapagi thodok kayamuk thokiba amasung line of control piriba IED ge attack ama chatharakibagi matung tarakpada mahaki wafam si phongdokhibani. Thorom asigi nakoinina pangmisingna Lieutenant Governor da haike anti-terror operation sing lepagi wafam amata leite. Program asi muthanaba amadi region asida shanti amasung tangdulai taba phibam puraknaba security agency singda direction sing mayek sengna pikre hanasu mahangna phongdoke.